Lengang matam sana semjil hauda badagi puari ka sago nariba Manipur gi yan hanba seki thong ni hai nariba thong nambon bi ngasi turel khongnung da nam thakre Manipur University ki Physics Department da PG ki tongan ba course sing hangna laba UGC na thadaraki ba lupa lakh ni pom do gi sen pamangan ki ba Professor Dorendro gi matakta akan excellent ba desang na taksilakle Regular BC yaw na DM University ki laifam thopa pun na laingak na athuba da menkatra ba di MSU na University sigi makhada laiba college manga ko sanaduna akan ba khongjang sanslagani hairi Narcotics and AFS of Border na Police na Kangpopi District ke manungsan na Faizang Khunda leramba Brown Sugar Laboratory amathuai kre Maharaj Gambir Singh Laikida bagi chama marpu taruk subaning Singh thorom pang tokre Naga issue na maram oiraga Manipur ki territory integrity da akai ba piroi haina Chief Minister Nongtam Birian na guarantee pikre Amasung state asigi badminton sanaroi Mairaba Luwang na badminton World Federation gi Junior World Ranking da ahum subamapam kanba ngamduna puari sempre Mayam kurumjari adom ni ambir bas impact news ni ai taklamam siam kanan housing pungja se phawagi marba paw sing miam da pijari Miam na kayarak hana semjin biyo haina mari leba sing da taksin lakiba Manipur gi ihan hanba siek na saba thong ni haina launariba thong nambon bi namthakre athuba matam da miyeng sangdrabadi puari ga sagon nariba thong ase lamdam asidagi mangkiba yabagi akiba leire hiram asigi matang da impact news ki akhana report ama Yanggoi Turel haina kaunaram badagi haujikna Nambul Turen haina khangnariba Imphal Mayolda cheliba Turel asigi mathakta Manipur da palamba ningthau khage magi matamda sakhiba thongni haina launariba chek thong haina sukhangnaba thong nambon bi ngasi ayuk Turel meaida leiba thong asigi saruk namthakre Khagi bagi matam dagi koi khagi singa samnaraga sek ki sabagi kanon lai ka habis dagi thajana dana mayam na khagi matam sabak oigani ka haina thajabasi lei adubu basi record si leiti adubu thong asi karigumba thodok ni ninghai badagi chandagi di matam amhuna sai habe record ti le adu khwai dagi hena marui ba aina khanjabadi Manipur gi civilizational process asida magi technological development mayam asida hairiba chekthong asina Manipur se karmai to na kaya yamna awang thaki developmental process ase lakhi bagi haibasi madi masigi sing thong utpani laibak thibadi masigi thong asi gochage haiba turen gi level asina akogi inkhalak pane adegi matam sahi kharagi mamangda akoi ising control tonabani haidana amuk to akoi turen torban to khairaga thong amuk sajalle masina sagi hariba jaga asigi history gi oijaba posak tumadadi magi masak yam sathina thihalaga akoi lai Thong Nambon BSc Manipur Ancient and Historical Monuments and Archaeological Sites and Remains Act 1976 ki makhada Protected Monument ni haina Manipur lengangna haukiba chahi lisingamaga chamapan mafudani thoida lauthokibani loinana Archaeological Survey of India na masak khanglaba Manipur gi Protected Monument nipumapan gi manungda ama oiduna lakhibani Asyamno kuirba thongse mahalatani ising athumba kudingi ising thumatamda kalong asing matakta ising thumma ngatani matamudagi miyam singna mari leinaba mani maruina koi state sarkar da thaida ayamatna lakhibagi kayam lekre adubo ada amabor su prithvi gi mafum kunamakta mag historical site historical monuments ngase faja preserve tawraga thamukma matamasida aikhogi leriba Manipur leriba historical place ngase kasagi hariba protection makhada leijara bawda basi pot ase renovate tawdana khotna yamna fajana mawng tana thambagi porte ngasi fawda leitre Kramai tauga masagi masigi thong ase hana gi leru posin si chang pangadi amasung masigi thong je mapang kan kmaina lehin bi yaga dagi haibagi matang dadi mari leina ba authority singna yamna section na yengbagi tangai phadabam khti aidi basi leiri haina aidi khanjaba Protected Monument ni haina lauthokrabasu thong ase ngak senura thambagi thabak amata manina basingna pakhatana lakhi midyang changmidana lerakpana thong ase mathakta potpham phamjinduna thong ase Protected Monument ni haibasi mamingtagi oni lerakhibani hana dagi
हौना फिबम सोंग लागलाबा थोंग असी ngasi namthakibagi pauta bada art and culture gi minister lusing makangbu ama laktuna yengsinki loirena hayengmak archaeological survey of india da chief minister na ai bache thaduna yengsingani haibagi thajaba thamlaki ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯃꯁꯤꯒꯤ ꯀꯟꯀ꯭ꯔꯤꯠꯀꯤ ꯂꯩꯔꯤꯕ ꯄꯥꯋꯔ ꯃꯗꯨꯒꯤ ꯇꯦꯁ ꯇꯧꯅꯅꯕ ꯑꯗꯨꯒ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠꯅꯅꯕ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯍꯥꯟꯅ ꯔꯤꯐꯔ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯦꯇꯔꯅꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯣꯏꯜ ꯇꯦꯁꯁꯨ ꯇꯧꯔꯒ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯊꯣꯡ ꯑꯆꯧꯕ ꯑꯅꯤ ꯂꯩꯔꯒ ꯃꯥꯅ ꯃꯔꯛꯇ ꯂꯩꯕꯅꯤꯅ ꯊꯣꯡꯁꯤ ꯈꯔꯁꯨ ꯅꯦꯝꯃꯦ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯇꯔꯒꯤ ꯚꯣꯂꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯅ ꯅꯦꯝꯖꯜꯂꯕ ꯑꯗꯒꯤ ꯃꯥꯒꯤ ꯆꯦꯜꯂꯤꯕ ꯁꯤꯒꯤ ꯋꯥꯇꯔ ꯚꯣꯂꯨꯝꯁꯤ ꯃꯥꯅ ꯄꯨꯕ ꯉꯝꯗꯕꯒꯤ ꯑꯗꯨꯒꯤ ꯁꯥꯐꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅꯤ나 ꯊꯣꯡ ꯑꯁꯤ ꯈꯔ ꯊꯨꯅ ꯁꯣꯛꯍꯟꯕ ꯃꯥꯡꯍꯟꯕ ꯁꯤ ꯑꯣꯏꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯅꯅꯕꯅ ꯑꯩꯈꯣꯏ ꯍꯌꯦꯡꯃꯛ ꯁꯤꯑꯦꯝꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯤꯊꯤ ꯑꯃ ꯁꯦꯝꯍꯜꯂꯒ ꯊꯥꯔꯒ ꯑꯊꯨꯕ ꯃꯇꯝ ꯁꯦꯝꯖꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ हौखिबा चाही लिसिंग अनि गतरा मा पंदा थोंग असि सरु खरा अते अका यारखिबग लोनेना मरिलेना बसिंगना थोंग असिदा मखल अमतगी चथोक चसिन तहंदना बा थोंग असि नाग येता गेट पांदुना सोलोना थमखिबनी मतम मदुदसु मणिपुरगी मियामना थोंग असिबु सेमजिनबा मरिलेना बसिंगदा हाइजखि अदुबु ngasi फावबा मियेंग चंगदबना ngasiदी थोंग असिगी मयाइ चबुक्ता टेक्तुना येंगैदबा फिबमदा लैखिबनी हौगिबा 2019 दा थोंजिबु तलनबा कैथेंदा लैरिबा इमा इबेनसिंग खुदिंग माना थोंजा अथुबा मतमदा सेमजन बियोना सरकार दा हाइजबनी सरकार ना अथुगुम बजे थवोइ बिददना लैबचे अखोइ वरोबो लैजै तांग कुनबा मनुंगदा थोंजिबु सेमजन बियु इंचाचका सगोलरबा पोनिना असिबु चत्रगा जु योखलगा थंबा पोलोइना अखोइना थमजनिंगबा पोचिबु ngachidi pura phuloina tatkare ima kaithenbu yengba lakpada thongjibu yengbani thong achijo ajikte tattana lairabani na yamna yengbada phajadaba athuba matamda tang kunbauge manungda semjan binaba haidana haijari मणिपुर की पुवारी का सकोर दुन लागलबा लमदम मसिगी इहान हानबा चेकी थोंग नि हाइना मियामना लौनरिबा इम्फाल मेल लरिबा थोंग नंबोनबगी फिबम मसि अलुगी मतिक फिबम सोकना लेरी हौजि मियामना उबिरिबा सि किन्थरबा असुगुमलबा थोंग नंबोनबगी सतम मदुने हारिबा थोंग असि लमदम मसिगी ओइनादि ख्वाइदगी इहान हानबा चेकी थोंग ओइबता नतना मणिपुर खुनाइगी चौखट लमजेलदा लंबी थोंग सेमबगी अदुगुम्बा हौरकफम मफम अमने अदुबु हारिबा थोंग असि मतम साना मैलेनबसिंगना मियेंग चंगदबना ngasiगी फिबम असि यौखिबनी लेंगाकना थोंग असि अमुगना सेमगनबा थाजब पिरबसु मणिपुर मियाम इहौ हौद्रिङै मियामना डिमान्ड तौद्रि मखै मियेंग चंगदबगी असुगुम्बा थोंग असि सुम चथरगदी थोंग असि मतम खरगी मतुंगदा लमदम असिदगी मुटखिबा याबगी अकीब लैरि कैमरा पर्सन एल कबिगलोने प्रॉब्लम जरीब आई किटमेयम प्रेमचंद इम्पैक्ट न्यूज इम्फाल कुमजालिसिंग तरा दा मणिपुर यूनिवर्सिटी की फिजिक्स डिपार्टमेंट दा पीजी के तोंगान तोंगान बा कोर्स सिंग हांगनबा यूजीसी ना थादरकीबा लुपा लाख निफुम दोगी सेनफम मफम मरंग खंगदना मांगन खिबा मतम अदुदा डिपार्टमेंट असि हेड ओइखिबा प्रोफेसर दोरेंद्रो की मतकता मरिलेबसिंग ना अकन एक्सल लखुट कदबनी हाइना देसामना अकन बु वफम थमलकली हिरमसिगी मतंग ngasi kwa kaithel leiba mahiru lup asigi office ta pang thokiba paumi singu unaba amada lup asigi assistant secretary general leisang thiam lamyan banahai desam na kumjali suni kunda manipur gi education sector dagi corruption bu maru fangna muthat na ba lokot ba ahan ba khongthang oina mu gi physics department gi matak desam gi akanaba team amana thigat lakhi thigat pa adu kumjali suni mapanda department asi da pg gi tongan tongan ba course sing hangna ba UGC na lupa lakh humfugi proposal amada ayaba piramki madugi manung da lupa lakh nifuhum doina kumjali sini tarada matam madugi department asida head oikiba professor S Norendro na UGC dagi longthok lamki adubu hariba senpam asi mahangna mathau taba thabak amata lokotana mathau maram khangdana loisilamane UGC gi maikai dagi su ahan bathada ki senpam adugi mathau taba utilization certificate pirak tabana maram oiraga award lupa lakh tara taret adu pirakhide loinana course hangdana sel loktokiba adu gidamakta UGC na department asida thadakiba senfam singadu singalakna ba kumjali sing tara taret amasung lisuni tara mapanda anirak hairapa laikre adubu department asina hairiba senfam adudi singalpa laitre maram asina haujikti professor S Dorendro na matam aduda taukiba aran mukhodimak leibak miyamna खंगलबनी ना महाकी मतकता MU गी मरिनबा सिंगना अकन थबक लखुट कदबनी सो हाइरकली
Matamadugui ikai khumnazari oza Professor S Dorendro Singh Matamadugui na head of department aduga coordinator oibiriba oza sina hariba course ase hangnana bagi damakta thadarakliba senpham sing do madu aran balambi ama kakta sen nakhibana maram oirakanda haukiba chahi 2017 dagi haurakanda UGC na madugi paisa sing ada handor u haiduna so hairakhiba leikre bekhoi gi university se India gi oina khwaidagi faba university gi top 100 ki manungda haukiba chahi kaya dagi sungsan chan bangamdana lai S Dorendro gi mathakta madugi oiba disciplinary action ase masi chapcha lokhalaba matungda Manipur University asidi corruption yadaba dugumba university ama khangna haibase miyam khangna madu charak pibaga loinana madu administration na chingbada magi mathakta madugumba singdo madu yawhandana bagi khongthang singa se masi athu matamda lokhat kadabane Dhanamajuri University ki Housing Fauba regular vice chancellor teaching amasun non teaching staff yauna laifam thoba masak mathum suna leitribasi atuma matamda lengakna miyeng sangduna menkatrabadi M Suna University asigi makada laiba college manga ga khusam naduna akan ba khongjang sangselagani hairi DM College campus ta paumi singuna ba amada mahirulup asigi Human Resource Development ki Secretary Pebam Bruce Nahai lamdam asigi education ki kanglo lasi afaba mai kai de purak na bapandam da M Suna makhal kaya gi khongjang sing sangsinduna lakle masigi manung sanna mamang sahi gi June thada Dhanamajuri University da laifam thoba masak mathumamadi oza laitabagi mayokta mahiru singa question aduna boycott fawba tawki Matamaduda Education Minister na University asigi awat apasing mamang sahi gi December tha fawba gi manungda mengkhat na bathajaba pirak padagi khongjang handokibani Adabu yana ki wafam ngasi fawba onthok tabagi matakta regular vice chancellor registrar exam controller amasung oja sing laudana matam gi in charge oina puhandra leire madugi matakta academic council leite masina maram oiraga exam matam sana pangthoba ngamdaba yaungna mairui sing scholarship kaya thabada awaba oire loinana science ki oiba practical taunana masak mathum matik sana leitabana khudong sadaba kaya mayoknari Haribu kudong sadaba singasi atubada pidrabadi madra thorapa apapata daita kudimak lengak na pugadabani suhairakli. Hariba aikoina thamjariba pointsing amasum mahiroising grievances singsi lengakna matam chana onthokpidre anagiba wafam ngaktre aduna makha tarakpadasu karigumba hariba mahire khunagi genuine interest asi lengakna consider tawbirakanda acknowledge tawbirakanda ngasi emsuna thamlaliba wafam singasi athuba matamda mahire khunagi dam khalaga onthokpiraktaba tarabadi emsuna lairiba khoigi component DM college ki khoigi constituent college singsiga loinana mahiroisinga sangjalakpa democratic khongjangda lengak asina masana yan lawjagadabni amasum makha tana irang toroknabagi invitation do lengak tawbiganu khoigi university asi mapung mare phanabgi damakta amasum chap chaba khoigi oiba yamna progressive oiba academic institution ama oinabgi damakta emsuna luxury ba khongthang khudingmakta sarkarna yamna positive oiba response bibirakanda matam chana khoigi afaba good governance amagi mamido tahalakanda thabak ton thokpira u natrabadi akan mukhungjang kaya lakani Narcotics and Affairs of Border na Police na Kangpopi District manung sanna Faizang Khulda Leramba Brown Sugar Laboratory amathuai kre Narcotics and Affairs of Border Police Station gi SP W Basu gi miyang makhada additional SP Saklemba RK na lusingba tim amana Brown Sugar Laboratory adu ngarang numidang mai pak na thugai kibane Akhanaba red aduda brown sugar oiramgani thajaba kg samari hompuma thoiga gram barfu homdoi liquid opium liter chama kuntra tarok sunu lime kg chama ammonium chloride ki kg ama ki bottle tarataret iron pressing machine frame yawa gas cylinder ama yaungna polam kaya amasu phagatpangam kre red aduda sena ba mioi sing phaba punbagi wafam di yaukhide Faraba polam sing fagalaba polam sing adu ngasi all lambulenda laiba na police station na paumi sing mamangda puthoki nap ki SPW basu na paumi sing fongdor pada na police station na akhanaba paum fangbadagi additional SP Saklemba RK na lusingba nap ki team amana cycle gi manak na laiba Faizang Khulgi manungsan laiba Faizang singdagi mita samri rom sangselak laga Laiba asukpa jungle manungda brown sugar laboratory ama leiraba thengnaki nab ki tim maduna mafam adu da sangsinba matamda mafam adu da leiraba miyoi singi mafam gi kodong saba lauraga nanthokuna sienki adu tim aduna brown sugar sumbada sijinaba polam kaya amadi phagat pungam kibani Nakalamuramda Naples Station na Ainia da Bamongda State Asigi Chingi District Singda Thaba Popi Amadi Ganja Kaya Mangan Tagan Kri Haini SPSC na Makatana Fungduraki.
कोई एनएबी की टीम अमा एडिशनल एसपी सकलेम्बा राजकुमार लेट तब टीम अमना फैजांग विलेज फैजांग हिल है तारे साइकुल पुलिस स्टेशन की मनुंग चनबा कांगकुपी डिस्ट्रिक्ट दा अखोइना ब्राउन शुगर लेबोरेटरी अमा ngana अखोइना थुगाई सी ब्राउन शुगर लेबोरेटरी की लोकेशन से अराउंड 400 मीटर्स चिंग द काखत लगा सी लोकेशन जे माने थेंगनै हुजिक पोक्ता मणिपुर पुलिस ना पोपी डिस्ट्रक्शन ड्राइव सी कोई 14 डिस्ट्रक्शन ड्राइव जॉइंट ड्राइव मणिपुर पुलिस ना तौरे अतोप एजेंसी सिंगल लोइना अदो हुजिक पो अखोइना यानथत लगा मांगल लीजे पोपी से अराउंड 935 acres of poppy plantation when yantat kare amasung ganja 15 acres ki ganja plantation when mafam kaya district main when hire bada koi kangpokpi district tenopal da leiba poppy plantation chuchanpur da leiba senapati ukrul sina singba jaga kaya da when yantat laga huji pok man lenga ki mari lebas singna lambi sembi dabagi mayokta Imphal West ki Sengmai Jindagi Khordak Isil Fawbagi lambi amadi Kaksing district Sengmai Jindagi Arong Fawbagi lambi miyam na ngasi ayuk angan badagi matam kaktana thingjin kre mayang Imphal amadi hianglam constituency ani gi manung san lairiba lambi ani asi thingbagi khongjang adu lambi asida passenger puduna satliba gari gi association singna Sengmai Jindagi Khordak Isil Fawbagi lambi amadi Sengmai Jindagi Arong Fawbada lairiba tongan ba club maira paibi singalonana sangsin khibani lambi thingba adu gi matangda khongjang loi singna impact news ta hai lambi ani asi matam kaya gi mamangdagi sembi na balenga ki marineba singda kayarak hanna taksin balai kre ban fawba kaukibada local MLA singna contractor sing puraktuna lambi asi atuba matam da siam hauragani haina phongdok lambasu ngasi phawba thabakta onthokta na lairi kilometer 13 muk sangba lambi asi sembi daba sina maram oiraga lambi asi gi nagita tariba miyamda sauna khodong sadaba kayaso mai unari haina pawdam lakhi अखोई हाना चीफ मिनिस्टर सु अखोगी से पिसन बलाइग्रे अदुगा अखोगी लंदम सिदा लाइरिबा अखोगी इमाइबेल सिंगा अखोई मैम सिंथा से लेपगा ngasi खोंजंग से संगझलसी अखोगी नोंग तारे हुजिक से खितंग हांगिबै ngasi नोंग नि लेबै फबनी लंबी से हेक्ट बुत्तोंग अबाउदा अखोई चटपा यादबैगी फिबम अमदा लैरबनी इंडिया गवर्नमेंट की मखादा मणिपुर सरकार दा थादरिबा फंडसिंग दा अखोई दा लैबै याबा अखोई खुदोंग चाबा अखोई लंबी थोंग की पैसा लेतब नते थाक्तब नते लोई थारैनी अदु बसे अखोइना तौरुबगी शक्ति लेतब सेमम दोगदो सेमबियो अखोइगी तौरिबा थबक से मयामगी सेलिबा लंबी खुदिमक मयाम सिंजे सिरंगी फनबियो हाइबनी याम हेना अखोइना गवर्नमेंट दा डिपार्टमेंट की कैनोदा अखोइना टोर्चर तौब नते हाइब Imphal West District Sengmai Police Station manung sanba tera popi khulgi singthakta sakangdaba singna nan Manipuri ama nongmoina kaptan halamle leikidraba nupa adudi West Bengal dagi Bara Bazar dagi Nilesh Bapurao Zadov sei kunthra homdoi apokpa Bapurao Zadov ne Impact News na phama pawda thodok asi haukiba nongyai matung pung tarani thoi makhai khare helakpa matamda thokiba ni hairi Bapurao gi haksang da yamlaba nongmai maruna panbagi dakfam singleram ki hairi Bapurao Zadov ngarang Imphal International Airport agi temporary inner line permit paiduna Manipur da sanglakhiba ni hairi kanana karigidamak nongmaina kaftana halamibano haiba hauji phawbagi oina khangmangamdri thodoski matangda Sengmai police na case ma lokatuna thijinba haukiba galonena asibaksang ado rims ki mokta thamgre Saitu Gampazol Area Youth Organization SGA YO na communal oibu wafam kaya sizinaduna tongan social media ge platform singda Ningol Club Hairokpu miyam da lan uhanna bo hondarapa live activity haina Ningol Club Hairok na fongdorpa galunena hiramasigi matangda tholakpa afapata gi dai da pumba SGA YO na pugadabni so hairakle Hairok ta laiba Ningol Club ke sanglel da pangthoki pa pawmi singuna bamada club asigi secretary general Sophia Kundong Magna hai Manipur government ki war on drugs hena mapung fahan nabagi pandamda club asina su thaudang lawzaduna January 3 da narcotics affairs of border nab ki miyang makhada Kauburuda Manipur Rifles IRB Police Commando na singba apunba security force kangbu amaga lo na yada bamongda tharamba popi pambi sing yanthatpagi drive da saruk yakibani Ningol Club Hairokta atamnana yengna bagum wafam kaya ama SGAY na fongdorakpa live thibani thawong asigi matangda lengak na sumiyeng sangbinaba chief minister gi pungning sangsilakli Awaj matang sa break matang lawzage break matungda
महाराज गंभीर सिंह लेखिदबगी चाम मरफु तरुक सुबनिंग सिंह थौरम स्टेट के थाकता पांगथोखिबगी पाव अमदी मणिपुर अमसुंग मालुम के तोंगा तोंबी पाव सिंह पुद्र लाक्सगी इंपैक्ट न्यूज़ पो मेन ताद लेबियो ब्रेकिंग मतुंगा तरान ओक्सरी होसि मखादा पावदा मणिपुर थोखिबा सही तारीख खुंताकपा बर्मी सिंहबो मणिपुर के तानथोकनब होनबदा अचौब थौदांग लौखिबा महाराज गंभीर सिंह लेखिदबगी चाम मरफु तरुक सुबनिंग सिंह थौरम स्टेट के थाकता पांगथोक्तुना महाराज असिगी मफमदा इकाई खुनब उठख्रे कांसीपुर लेब महाराज गंभीर सिंह की मेमोरियल कम्प्लेक्स पांगथोखिबा थौरम अदुदा चीफ मिनिस्टर नोंगथोम बिरेना नागा इशू मरम ओइरगा मणिपुर की टेरिटोरियल इंटीग्रिटी अकायब पीरोई हाइबगी गारंटी मियामदा फोंदोखरे मणिपुर लेंगा की आर्ट एंड कल्चर डिपार्टमेंट सिंदना पांगथोखिबा महाराज गंभीर सिंह लेखिदबगी निंगसिंग थौरम अदुदा चीफ मिनिस्टर लुसिंगदना मेमोरियल कम्प्लेक्स असिदा लेबा गंभीर सिंह की मोफमदा लैसु कतुना इकाकनमोटखे अमदी मणिपुर राइफल्स की कांगबु अमना गन सैल्यूट पीदुना कायकुनबस उठखे लोइनना महाराज गंभीर सिंह मैदिंगो नरसिंह अमसुंग हीरा चंद्र की मितमदा लैसु कटखि तुंगदा मफम अदुदा पांगथोप थौरमदा चीफ मिनिस्टर न मखाताना फोंदोखिबदा मणिपुरदा लेरिबा तोंगान तोंगानबा फुरुप सिंगा चीफ मिनिस्टर के उन्नदुना स्टेट असिगी अपुनमगे सक्तम कायहंदना थमनबगी मतांगदा वारी कया सानखरे नागा सिंगसु वारी सानबदा मणिपुर के अपुनमगे सक्तम कायहलोई हाइबगी थाजबा लई हाइना फोंदोखि लोइनना ममांग सहीदा पांगथोखिबा महाराज गंभीर सिंह लेखिदबगी निंगसिंग थौरमदा महाराज गंभीर सिंह मेमोरियल कम्प्लेक्स असि सेमगटकनी हाइना फोंदोखिबदु लेबाकी इशू कया लेखिबना थबक ओइना पाइखटपा ngamkhidre अदुबु लाकदुरिबा मथंग सही नंगनबा कांसीपुरदा लेरिबा महाराज गंभीर सिंह मेमोरियल कम्प्लेक्स असि 33 AD दगी हौरगा मणिपुरदा पानखिबा निंगथौ सिंह ममिंग हक्तुना पुवारगी मफम अमा ओइना सेमगटनबा थबक अथुबदा पाइखटलगनी हाइनसु फोंदोखे गंभीर सिंह महाराज लेरमद्रबा नरसिंह महाराज लेरमद्रबा हीरा चंद्र थोअमद्रबा ngasi akhoi sumaina leigedra leiroidra sik khanbaduni akhoi mathok taris adugi damakani akhoi makhoi gi murti sarise murti ema sarga ta ningsang bad adu natte akhoi gi manung dagi feelings wakhal gi manung da leiba iraiba izati nungsi jaba madu ningsang ka da manipur ya pun basaktam sagat pada laigani amnai similarly naga gi sin now soi wari sai moi gi leader sing ai kauraga no manipur thugai ba manipur kai ba separately chatpai do noi tawnu akhoi historically history dadi mistake kayam leiki masi manipur khata nate hauge basing kaukthongna ba ngakna ba se mathuk tai na tor kanda ngasi dina ga isil naw singsu loina bhap tare na manipur gi apun saktam kaire roi haibagi guarantee leire na lobiro अमरोमदा महाराज गंभीर सिंह लेखिदबगी निंगसिंग थौरम अदुदा चीफ मिनिस्टर न मखाताना फोंदोखिबदा मणिपुरदा लेरिबा मियोई सिंगना ग्रुप सेमलगा लौ सिंगुबदा मरिनबा थबक पाइखटनिंगबा लेरबदी चीफ मिनिस्टर के ऑफिस लाक्तुना तानबियु लेंगा की माइकैदगी फाइनेंशियल अमसुंग टेक्निकल असिस्टेंट पिगनी हाइना फोंदोखि लेंगा की माइकैदगी ग्राउंड वाटर सेमगनबा मफम समगारोम अमसुंग सेक की दाम सानरबा मफम सनीरोम आइडेंटिफाई तौरे मसीगे मरी लेना सेंटर द लुपा करोड़ संगा पिरकनबा लेंगाकना होनरी मियामना हिरम खुदिमक्ता मिपान तांगदुना हिंबगी हैनबी थादोक्तुना यामद्रबदा साननबा पोथोक फावबदा स्टेट असिदगी पुथोकलगा मिपान तांगदना हिंगनबा होनसी हाइनस अपील तौखी लोइनना मणिपुर यूनिवर्सिटी की मैरुई सिंह चीफ मिनिस्टर गा उनबदा MU कैंपस दा लेरिबा असम राइफल्स स्कीम असि लौथोकपिनबा हाइरकपगी मतुंग इना यूनिवर्सिटी मनुंगदा एकेडमिक एटमॉस्फेयर सेमगनबा असम राइफल्स स्कीम असि लौथोकनबा होनगनी अमदी फुट ओवर ब्रिज अमसु MU गेट ममांगदा सागनबा थबक पाइखटले हाइनसु चीफ मिनिस्टर न फोंगदोखि Manipur da leibiriba both hill and the plain civil society organization or student organization or club or maira paibi sabur khangde anybody aigi mafam du da koi gun pulaga koi aigi jaga sida koi telhong thage koi gi jaga sida koi nga yoke any kind of farming group shema kanda mapan dagi pusilak pose koi char gum se mapan dagi pusilak nga sa ba kanda mafam marang khangda laina mayama ma koi gi sil nausing ima isa sing ba nare bo siksi kari do bugino koi na mapan dai poraga sadur simanum kari gino koi inkhol leitabra lam leitabra
ꯑꯩꯈꯣꯏ ꯈꯨꯠ ꯄꯥꯟꯗꯕ꯭ꯔꯥ at least ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯐꯥꯎꯕꯗꯤ ꯀꯣꯟꯅꯅꯕ ꯄꯨꯊꯣꯛꯁꯦꯕ ꯑꯩꯈꯣꯏ Manipur gi ningthau singlen nongdren khomba miam ne hena Maharaj Gambir Singh haina khangnaba ningthau rel asigi chama marifu taruk suba leikhidaba gi mapok komon ningsing thauram leikhidaba gi ningsing thauram National Reconciliation Day 2020 United People's Front UPF Manipur ne sindna ngasi pangthokre Kanglup Furuki Oiba Tokai Buwakalon Tatutuna, Lamdamasida, Kundari Purup Singamata Oina, Pun Sinduna, Lake Hidraba Maharas Gambis Singana, Tambiram Laba, Apunma Manipurgi Manglan Sagarpa Matam Oiri Haina, UPF ki President, W. Sekena, Tamlakle, Palace Compound Laba, Lamyan Sangli the Pangtokiba, National Reconciliation Day, Tauramga, Mari Lena Lake Hidraba, Manipur Ning Tau Singlen Nondren Komaki Mafamda, Miamna, Haikaleka Tamdana, Ningsinki. Ngasigi thoram aduda Jeliarong Union Assam Manipur Nagaland gi President Amukamai Koki Inpi Imphal gi President Mangsa Hauki GP Women College ki Associate Professor Abdul Hakim Saha Indigenous Minority Socio-Cultural Organization Manipur gi President Momso Kam Bapu Yauna Mioi Kayana Sabyaki Manipur University gi Anthropology Department ge Professor MC Aruna ngasigi thorom aduda resource person oina wangangki ngasi hingminariba ikoi iramdam manipur sida taminariba ikoi furup singa se magi oiba furup ki wakal adom da ikoi chatlabra haibegi akiba du phaujara kanda ikoi je amuk ana khuntak la sigadra haibegi akiba du phaujabadagi United People Front UPF na heksa ponglakpadagi ngasi phawbada asigumlaba ining thawasina apunba manipur nation ama yamna nungsi chanana hingminaba ikoi punna leminagadamne haiba adumlaba ningthawduna chatlamba liklambado ngasi ikoi mangda thana chatpagi mathawadu tare ngasi India government aikoida divide rule policy mayam ama sanara kanda aikoida machet tarakna basiliba se aikoigi ipai puching aduna charam liklam adudagi aikoi nathaina chatpagi mahuta aikoi punna chaminara se haiba dugum phibam aduda ngasi ge aikoigi 9 January asigumlaba numit asida National Reconciliation Day haiduna aikoina pangthok chabane FCI Godown Sangai Progi Sinmi Singh Tabuk Lautok Paga Marilena Sinmi Singh Nangasidagi Than Limit Kuntra Mangani Supna Tongan Tongan Kongzang Kaya Ama Sangsilak Laba Fawada FCI ga Marilena Authority na Tabuk Amata Lokalak Tabagi Tawombo Consumer Affairs Food and Public Distribution Levers Welfare Association CF Amasung PDLWA na Sirolamada Pendaba Nungai Taba Fongdorakli Loinana January Tarahum Fawgi Manungda FCI gi Marinaba Authority na Sinmi Singh Oiba Warusinama Puraktrabadi Hena Kanba Kongjang Kaya Ama Sangsilagani Hainasu Pao Sin Makatan Fongdorakli Awanong posted Singi Marakti Yan Hanbo Oina Myanmar Ana Laying Lakpa International Patient Nama Sis Hospital da Mai Pakna Kidney Transplant Taukre International patient asi tharaga Nagaland dagi patient tarit yaung na punna patient ni fumangagi kidney transplant mai pakna hospital asida pangthopangam khri haina Sis Hospitals and Research Institute ki Managing Director Dr. Kes Palina Fongdokre Langol da leiba hospital asiki conference hall da pangthoki ba pami singuna bamada Dr. Palin Khondong mamna hai State Asibo Medical Tourism Gilamda Hena Kumang South Silana bagi pandamda hospital asina sangsila pa khongthang singi manung sanna thangnaba state singda gi lakpa anaba mioi kaya lying kibatan natana Myanmar lebaktagi mioi lising ama chama pa lom ana lying sataduna tongan ba operation saniyang khairo mai pangna pangto bangam khre pidamningai oiraba khongthang asi hospital asi consultant urologist amadi renal transplant surgeon Dr. Somendro amadi consultant nephrologist Dr. Gullivan Lusingbatim Amana Satakibani Makatana medical tourism gilamda hena kumang South na tongan ba fidamningai oiba ana layang kaya amaso hospital asina left na sataki gani hainasu makatana fongdoki A patient from Mandalay, Myanmar, has undergone successfully kidney transplantation at Shiza Hospital on the 7th of December 2019. And the patient has recovered. And right now we have the patient with us. The recipient, urea creatinine has come down to normal. And the donor who has undergone
keyhole surgery for the removal of the kidney, was discharged after a few days, and she has left Manipur. She has gone back. So this kidney transplantation of the international patient is the first of its kind in the entire northeastern India. Kanglaipa Communist Party KCP Joint Military Council na Kansipuda Leiba Standard Robert School matam supagi oina thingzille hairakpaga loinana school asida tamleba mahirui singi mama mapa singna makhoi gi masa sing atopa school singda hongdok pinaba atuba matamda honabiu so hairakli lona thingkraba lalov asigi publicity and propaganda secretary ni haiba ningthem mangangna thadorapa cherolamada school asigi mahirui nupi masa ama laikhidabagi wathok kupna thijille KCP MJ Sina Laurakiba Warip Asigi Mayokta Lepa Tarabadi Madrid Tholapa Apapatagi Daita Punamak Texak Punamak School Authority Parents Guardian Association Amasung All Manipur Private School Welfare Association na Pugadabanisu Hairakli NERAS Amadasmik Sino Highway Hiramda awareness workshop ama note AOC da labor class hotel da pang thokre thormadu NEC sponsor makada Indian Institute of Entrepreneurship Manipur State ke coordinator Nilamani Kaisam na maroiba thaudang lo dun sinmani miyoi sab yankhairom henbana saru yaki banga sige thormadu da Pre Power Technology Private Limited ki director Bakska Kakoti IIE Guwahati ke project head Amitabh Datta Glovis Web Solution Private Limited ki founder director Rosni Kumar Yambe Mamasung Tarit Food Private Limited ki founder director CS Birbal na Matang Sina entrepreneurship and business opportunities NERAS and process on how to apply entrepreneurial journey and experience of Glovis Amasung entrepreneurial journey and experience of Tarit Food Private Limited Haibe Hiram Singda Wangang Nuising Oina Wangang Ki. KCP People's War Group na Zenit Academy da thamkhiba athingba adugi mayokta lepagidamakta academy asibu chalaibada cheneriba pumma warning pidana akanmi action lapkhalagani hairakli Lona Thinkraba KCP Group Singi Apunba PWG gi PRO Singkhai Nganba na Thadorapa Cheula Madi Matungina Thengkhang Kayarakta Sasinaba Bota Mahiroi Kayabu exam Thanba gi Matangda Academy Sigi Administrator Principal Amadi Mapuna Makoina Apaba Mafamda Wadi Sanasi Haibi Yakide Lupu Thawaidaba Asigi Damakta Para Tambidri Fauba Academy Sigi Waja Staff Sing School da Lakpiga Nomadi Van service Tauriba Singh Su service Lepi Usu Hairakli Gujarat ki Porbandar district Manung Sanba Madhopur Gate Laklib April Thada Pangtho Kadoriba Madhapur Melada Manipur Yauna Awang Nongpok State Nipan Sar Yagadori Press Information Bureau na Thadorak Pachira Mada Mela Asida Awang Nongpoki State Nipan Sar Yana Bagida Matangda Union Minister of State Independent Search for Development of Northeastern Region Donor Dr. Jitendra Singhana Northeastern Council NEC Secretary Oriba Moses Chalayamadi Atop Officer Singalone Duna Hauki Bayim Sakasha Nomita New Delhi the Mipam Pang Tokri Suhairakli State Asigi Badminton Sandaroi Mairaba Luangna Badminton World Federation BWF ki Junior World Ranking da Ahum Suba Mapam Kanmangamduna Puari Semkre World Junior Ranking Asida France ki Christo Popop na Ahanba Chinagi Liu Lang na Anis Subada Lady BWF na English ni Tarama Panda Mairava na BWF International Competition Kayada Pikiba Performance ki Matung ina BWF na Mairababu Junior Ranking gi Ahum Subada Pukalakibani In Kumzales ni Tarama Panda Mairava na English ni Tarama Panda Pangto Kiba Junior Badminton Championship Tareta Gold Yaung na Medal Taret Lobangam Kibani Hausi makata basana bagi pauda taramanga suba Women's State Polo Tournament Lintoingambi Kangzai Lup Uripok Amadi Singkai Hunba Polo Club Kongpal ni Mai Pakre
ngasi Imphal gi mapal kangjebung na sanakhiba women's state polo tournament asigi ahum suba lekta linthoingambi kangjei lup uripo ki sanaroi el thado yamasung sangita anina panjal mari mari case dipenti amadi case havina anina panjal ani aduga o asa lakina panjal amaga sanduna Manipur Police Sporting Club pu yamal laksena panjal tarahumdoi sinoda maithi bapiki bani Satharlibu Women's Polo Tournament asigi ngasi sanaki bamari subaliktana singkai hunba Polo Club Kongpalna thangmaiban Polo Club panjal manga ahumda maithi bapiki match asida mai pakraba singkai hunba Polo Club Kongpal gi sanaroi tis tanana panjal ahum aduga nilu arki amasung ai sangita anina panjal amamamga sankhibaga lunana maithi horaba thangmaiban Polo Club panjal ahum aduna o Elizabeth na panjal ani aduga Victoria oinam na panjal amaga sankhi Thasigi tarama thoida satharliba polo tournament asigi makha taba match ani sanagani Bihar gi Patna da lakleba January kunthra da gi February ani fawba pangthu kadoriba kunthra mapalak suba boys freestyle greso roman style amasung Kulumdurak Suba Girls Sub Junior Cadet National Wrestling Championship 2020 da saru yarna ba Manipur gi wrestling team semna ba gi damakta wrestling masana ba pamjab nupa masa amadi nupi masa singi trial selection January taramato ayupung nipan taba matamda Komal Lampaki sa all the pangtholagani haina Manipur Wrestling Association gi sirolamada phongdorakli Manga Suba Ima Manisang Memorial State Level 4A-side mini boys under 35 kg football tournament ki semi-final matching Sananaba Sem Sabaloikre Yengkom Sanjip ki Sentang Makha the Rising Knowledge Club Khoyathong na Sinduna Khoyathong na Laiba Tomisna High School gi Sanabung na ngasi sana ki ba ahum suba quarter final gi match aduda YIC Kaisam Thongi Sanaroi El Marthana Panjal Tarung Jenis na panjal ahum G Bonthai na panjal ani aduga RK Hidian na panjal amaga sanduna HFA asan bigay bu yamal laksen na panjal tarani thoi sino da maiti bapiram laga tournament asig semi final sang mangam kibani Satharliba football tournament asig ngasi sanaki bamari suba quarter final dana All FC Team B Sorbon Thingel na NYK Kabarbam Lekaibu Panjal Ani Amada Mighty Bapidon tournament asigi semi final sangki Satariba tournament asida Manipur ke tongan mafam singdagi lakpa mini boys ki team tarataret na saru yari hayeng tournament asigi semi final ki match animak sandaragani Ahan state level under 13 boys Pidono Cup ki final the Khorai FC amadi KYFA FC koirengai anina lamba taunaragani hairi Pungdongmam Youth Physical Club Pungdongmam na sinduna club asigi sana bong ngasi sana ki football tournament asigi ani suba semi final gi match aduda Khorai FC gi sanaroi Arvin amadi Muhammad Aslam anira panjal amam aduga PYPC team A Pungdongmam gi sanaroi lamngan bana su match asigi apiba matanda panjal ani sanbadagi kicks from penalty marks na match asigi aka pogi laibak sang yengnabada Khorai FC na PYPC team A Pungdong Bambu panjal tari taruk maiti bapiram laga satariba tournament asigi final sang mangamukibani haina tournament asigi convener na thadorakpa chirola mana khangalakli CYLC Tennis Championship ta SVK final sangkre Manipur Tennis Association gi meng makhada Association of Tennis Lovers na sinduna singjamai singa mathak talaiba CYLC gi tennis ground da ngasi ayuk sanakiba men's open gi ahan semi final gi match aduda SBK na N Premjit pu point tarit manga masung taruk amada mighty bapi bangamki nong singi pibam phattaba na maram oiraga tangka kaya da tournament sigi matching sanaba lepki ngasi nongthel sanakiba sahini phumanga mathaki doubles ki ahan ba quarter final dana Dilip amasung Ibohol ani gi jurana Romeo amadi Pradip ani gi juraba point mapan ani da mighty bapi bangamki Sathariba Tennis Championship asigi men's open da sanaroi tara taru sahi kuntramanga mathaki doubles tana sanaroi kulithoi aduga sahi ni phumanga mathaki doubles tana sanaroi tara na saru yaduna athoyen tanari haye makhata ba matching sanagani January kumapan dagi February ama faba
Azerbaijan gi konung Bakuda pangthokadoriba yankai mangarak suba junior artistic gymnastics national championship 2020 da saru yana bagidamakta Manipur team semnanaba trial selection lakleba January 12 gi ayupung nipan makai taba matamda Kuban Lampa ki Indo Stadium na pangtholagani haina All Manipur Gymnastics Association na sirolamada khangalakli All Jiribam Sports Association AJSA na sinduna satrakliba first Moirang Them Jodi Sandra Memorial Invitation Football Tournament 2020 gi ngasi sanakiba match da SFA Singarbona RYC Ramgai Jangbu Panjal ahum anida maitiba pikre tim tara taruna saru yaduna haukiba January ahum dagi Jiribam Higher Secondary School playground da satrakliba tournament siga hayengi match da UJB Markolen amadi PFC Faitol anina lamba taunaragani Saliba January thasu ke taradagi hauduna Guwahati da pangthokadoriba ahumlak suba Khelo India Youth Games 2020 gi damakta Manipur MS Kho Association gi M Modu Sudonamadi case imov official oina khalakli haina sirla man makhata na khangalakli Hauji arobada maraba pamona pijari Laingang na matam sana semdil haudabadagi puwariga sagonariba Manipur gi ihan hanba segi thongni hainariba thong nambonbi ngasi turel khongnungda namthakre Manipur University ki Physics Department da PG ke tongan ba course in hangnanaba UGC na thadarakiba lupa lakh nipom umdoi gi senfam mangan kibani haiba Professor S Dorendro gi matakta akan action lapanaba de samna tak selaklei regular BC topa punamak laingang na atubada menkatrabadi M Suna University ki makhada laiba college manga husanaduna akan makhongjang sangsilagani hairi Narcotics and Affairs of Border na Police na Kangpopi District ke Manungsan na Paijang Khulda Leramba Brown Sugar Laboratory ama thugai kai Maharaj Gambir Singh Laikhida bagi chama marfu tarulak subaning Singh thoram pang thokre Naga issue na maram oiraga Manipur ki territorial integrity da akai ba piroi haina Chief Minister Nong Thomam Biriana guarantee pikre Amasung state asigi badminton sanaroi Mairaba Luang na Badminton World Federation gi Junior World Ranking da ahum subama pam kan mangamduna Buari Sempre